ꯉꯁꯤꯁꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏꯔꯒꯗꯤ ꯉꯥꯁꯤꯡ ꯊꯣꯡꯕꯅꯦꯕ, ꯔꯧ ꯊꯣꯡꯕꯅꯦꯕꯀꯣ, ꯉꯥꯁꯤꯡ ꯊꯣꯡꯕꯅꯤ꯫ ꯑꯗꯨꯏꯁꯤꯒꯅ ꯃꯥꯒꯤ ꯀꯔꯤ ꯃꯍꯤ ꯂꯩꯔꯦꯕꯀꯣ, ꯒ꯭ꯔꯦꯚꯤꯁꯤꯒꯅ ꯆꯝꯐꯨꯠ ꯂꯩꯔꯦ꯫ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ꯫ ꯑꯗꯣ ꯑꯩꯁꯦ ꯉꯔꯥꯡꯗꯣ ꯍꯟꯗꯛꯁꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗꯣ ꯌꯥꯝ ꯉꯝꯗ꯭ꯔꯦꯕ, ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯀꯣ꯫ ꯑꯗꯨꯗꯣ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯅꯦꯕ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯎꯠꯆꯒꯦ ꯍꯥꯏꯕꯗꯣ, ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯑꯩ ꯊꯥꯒꯠꯆꯔꯛꯇ꯭ꯔꯦ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯗꯣ ꯑꯩ ꯍꯥꯏꯕꯗꯣ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯍꯧꯔꯒꯦ꯫ ꯑꯗꯨꯝ ꯊꯪꯉꯝꯃꯨ ꯑꯗꯨꯒ ꯁꯦ ꯃꯩꯈꯨ ꯑꯝꯇꯁꯨ ꯀꯥꯏ꯫ ꯃꯣꯔꯣꯛ ꯑꯩ ꯅꯪꯒꯤ ꯀꯃꯥꯏꯅ 준호 아니 얘는 모르 여봐. 야야. 쟤네는 뭐 그래도 나 그냥 몰라. 몰라. 그냥 하구나. 개구리 잡는 먹어 일단 해버려. 이거 봐봐. 이거 해버려. 네. Thank you. Hi. 위가 굉장히 고마워.
มาเลยครับมันอยู่งาถุงไว้เพื่อนหาเลยตัวอะไรแม่ไอ้งาเสียพวกเราสร้างมันเลยจอมมันนี่เนี่ยเอาเย่ลูกกันหน่อยไม่ลูกกันมา อันเนี้ยมาวังแต่ละพ่อเอาไปหม้อมาฆ่ากันใจจำพูดแล้วมาเห่าเลยมันจำ
Cái ngay rồi. ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯆꯥꯕꯁꯦ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ